mayambu ahannamaktada pantholilomgi maikeidagi ikok nona taram noksari ngasisu miyamgidamakta aikoina full story wari amasu puraga laksari ngasigi wari asina miyamda kari hainiliba habdusu wari sibtaraga punna khangminarasi tabirasi aikoina nongna pujarakpa wari ama wari asigi maming mapan thongi mino miyoibu khudimak magi punsida thokiba nungaitaba thodok khudimak loina leiriba ngaktani wari sing iman manabusu yawi manadaba kaya amusu yawi aduga amuksu machin manau singgi marakta mamanabagumna tinaba mamanabagumna runaba ngasi khunai asida kaya amusu leramgani yarongani masimak thoi lukhoi amadi mahaki mayamba bimol makhoi ani se mamanaba dona tinai manau nupagi damakta bimolna yamna waki yamna honaki bimol di class 10 phaudang tami masigi matung tarakpada manau nupa asibu mi ohenabagi damakta mahangna thabak suba kaya ama challi makhoigi mama mapa pun leiribani adubu bimol na yumgi damakta watanaba yamna kanna honari yamna kanna suri lukhoisu karinama watpa matamda mama mapa dagi mana tande mahangna bimol dagi talle lukhoina koijaba nupi phawba bimol na khangi karigumba tanjada chatminanaba mi leitabadagi machin manau cycle ton ka chatminaduna bimol na manau nupa bu ngai kiba kaya mi yaudaba nate adabu ngasidi khudimasing ase loina haukhre loina mami samkhre haibi yai bimol su manau nupa gi tamakta khanbada yamna ware manau nupa na machi khudingda ungba machi khudingda mangba karigumba tanjada tajau ai yamna wai ai yamna pende habagi mana kabla ga wangang ba kaya ase mayamagi nakongda adum yeirani kari haini mama mapagi kallaba yathang kaya amana manau nupa lukhoi sibu pullaga thamkibadona tawi mamang thaki thokiba wari yamale wari singase hojik tilona losili bimolna mamagi manaka changi aduga makhoi ani damak wari sane ima lukhoi gi mataw si yengba ngamdre ima khoina toriba thaba se yamna chumdabani yamna phattabani lukhoina thamoi kai khibai base nungaite ima masibu haunabrane haduna bimol harami mamana bimol nangi gi chani aina haibuwa yagadabani nangi pabung amadi aini yadaba thabak nakhoina tawba yade mana nungaite bado matam khara kaktagini magi tungi damakta khallaga iman haribani supam pamde mana chilakliba nupi adugi yumgi miyoising ekhoiga mai chanade ekhoina chungya yade haribasini bimolna ima leiminagadabadi ahalsinga nate nupi adugani makhoi anidi high school tamngi matamdagi adum tinarakpani kadigino kari sumara lejedrabi nupi macha adubu ima khoni yamna shariba pamde hadana toriba hojikti wari ase wa laure karinu khangdre inau nupagi mato sina marol lamo ibani ima pabungi mong mato sina marol lamo ibani mamana yare nang tumilayo nangi pabung amadi aina phanab singani ekoi pesa langkhrabani is ahal sing tu napal yamna kana paisa bu chawna piro haine sungpam pamde ichanu pase magi matik chaba nupi mathurakani bimol na wa marak thale ima nupi memna sarududi ima khoina pami ka pamde ka wa yamna ngangluba mingonda mi mathang na paw chelubudagi nupi memna paw yobudagi makhoina saribani mamana he nay ngonda wai khung turi ke gino yare changu nang kara changu haduna mamana machana pa bimol ngangi bimol karimata haidana mai kara changi bimol gi mama amadi mapana yamna kanna hunaraga matam aduda lupa 50 lanki matam adugi lupa 50 yamna chawrba selni is makhoi gi nupi senbada lupa 50 pinai ne ka habigi wari se wa lawnaribani bilu yamna chawi asumna mama mapa ani na paisa du pinakhraga lukhoi amadi maga nuksijabi kebisana makhoi ani gi mari se pathadaki thamoi sengna nuksin rakhiba icham chambi kebisana ni makhoi ani nuksi panthung yaure khanun haraurubani adubu ahal sing ani gi marakta yena khiba sauna khiba kaya sinamaram moraga hojikti kangkhong chainare lukhoi gi thamoi kai khiba aduga kebisana gi su thamoi kai khiba habadu oi makhoi ani gi mataw asida maruwaina lukhoi gi nungai tabasida bimol na khudimasing si awabase mana khangmanina
ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯅ ꯂꯨꯈꯣꯏꯕꯨ ꯁꯦꯟꯅꯈꯤ ꯂꯨꯈꯣꯏꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯣꯛꯂꯤꯕꯁꯦ ꯈꯔ ꯃꯈꯩꯗ ꯑꯣꯏꯔꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯦꯟꯅꯔꯛꯄꯅꯤ ꯂꯨꯈꯣꯏꯒꯤ ꯃꯃꯥ ꯈꯔ ꯇꯧꯕ ꯉꯝꯃꯤ ꯃꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗꯦ ꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯂꯩ ꯂꯨꯈꯣꯏꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯋꯥꯠ ꯑꯄꯥ ꯊꯣꯏꯗꯣꯛꯅ ꯂꯩꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒ ꯀꯦꯕꯤ ꯁꯅꯥꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯃꯨꯡꯅꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏꯒꯤ ꯃꯃꯥꯅ ꯍꯦꯟꯅ ꯄꯥꯝꯂꯤꯕꯗꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯨꯈꯣꯏꯅ ꯇꯨꯁꯟ ꯇꯧꯕꯤꯕ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ ꯀꯨꯆꯨ ꯉꯧꯏ ꯀꯦꯕꯤ ꯁꯅꯥꯗꯒꯤꯗꯤ ꯃꯥꯅ ꯀꯨꯆꯨ ꯄꯥꯟꯕ ꯈꯔ ꯍꯦꯜꯂꯤ ꯈꯔꯁꯨ ꯑꯉꯥꯡꯅꯤ ꯂꯨꯈꯣꯏꯒ ꯌꯦꯡꯅꯕꯗ ꯆꯍꯤ ꯈꯔ ꯈꯦꯠꯅꯩ ꯃꯁꯤꯕꯨꯅꯤ ꯃꯃꯥꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯈꯤꯕ ꯂꯨꯈꯣꯏ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯀꯞꯈꯤ ꯃꯥꯒꯤ ꯃꯃꯤꯡ ꯔꯥꯅꯤ ꯀꯧꯏ ꯔꯥꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅ ꯊꯃꯣꯏ ꯁꯨꯛꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤ ꯂꯨꯈꯣꯏꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯣꯏꯅꯕꯗꯤ ꯅꯠꯇꯦ ꯃꯥꯅꯗ ꯈꯟꯖꯔꯨꯕꯅꯤ ꯂꯨꯈꯣꯏꯒꯤ ꯃꯃꯥꯅꯗꯤ ꯅꯪꯁꯤ ꯏꯃꯧ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯟꯗꯛ ꯂꯨꯈꯣꯏꯒꯤ ꯏꯔꯥꯡ ꯀꯟꯅ ꯊꯣꯛꯈꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯅꯤ ꯑꯃꯗꯤ ꯂꯨꯈꯣꯏꯒꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯗꯃꯛ ꯂꯣꯟꯅ ꯌꯨꯝ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯂꯩ ꯂꯨꯈꯣꯏꯗꯤ ꯈꯪꯗꯦ ꯔꯥꯅꯤꯅ ꯍꯥꯏꯖꯔꯤ ꯏꯃꯥ ꯋꯥꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯟꯅꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯏꯃꯥꯈꯣꯏꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯈꯤ ꯃꯃꯥꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯈꯤꯕꯤ ꯄꯥꯝꯖꯈꯤꯕꯤ ꯔꯥꯅꯤꯅꯤ ꯅꯪ ꯀꯔꯤꯃꯇ ꯋꯥꯅꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯅꯤ ꯑꯩꯒꯤ ꯃꯧ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯁꯥꯟꯅꯈꯤ ꯔꯥꯅꯤꯒꯤ ꯏꯃꯨꯡꯗꯤ ꯄꯩꯁꯥ ꯄꯥꯏꯕꯗ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯃꯃꯤꯡ ꯈꯔ ꯆꯠꯂꯤ ꯀꯦꯕꯤ ꯁꯅꯥꯈꯣꯏꯒꯤꯗꯤ ꯔꯥꯅꯤꯈꯣꯏꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯔ ꯁꯣꯠꯊꯩ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯄꯩꯁꯥ ꯄꯤꯅꯈ꯭ꯔꯕ ꯇꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯅꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯨꯈꯣꯏꯁꯨ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝꯕꯅ ꯐꯥꯊꯗꯨꯅ ꯊꯦꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯀꯥꯎꯍꯜꯂꯛꯅꯕ ꯇꯧꯔꯤ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯁꯥꯡꯅ ꯀꯣꯏꯅꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯄ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤꯕ ꯊꯦꯡꯅꯈꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯂꯨꯈꯣꯏ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯃꯌꯥꯝꯕꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯥ ꯇꯥꯅ ꯇꯨꯏꯁꯟ ꯍꯧꯔꯦ ꯔꯥꯅꯤꯅ ꯂꯨꯈꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯃ ꯌꯦꯡꯉꯤ ꯔꯥꯅꯤꯒꯤ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯂꯨꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯤ ꯂꯨꯈꯣꯏ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯕꯁꯨ ꯅꯨꯄꯤꯅꯤ ꯃꯍꯥꯛꯅ ꯂꯨꯈꯣꯏꯕꯨꯗꯤ ꯅꯝꯂꯩ ꯂꯩꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕꯁꯤꯅ ꯂꯨꯈꯣꯏꯁꯤꯕꯨ ꯃꯥꯅ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯨꯈꯣꯏꯁꯦ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯕꯗꯁꯨ ꯃꯤꯅ ꯈꯔ ꯍꯥꯏꯅꯔꯤꯕꯅꯤ ꯃꯌꯥꯝꯕꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯒꯤ ꯃꯇꯨꯡ ꯑꯣꯖꯥꯒꯤ ꯊꯕꯛꯀꯤ ꯄꯣꯁ ꯈꯔ ꯂꯥꯛꯈꯤ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤꯅꯤ ꯂꯨꯈꯣꯏꯕꯨ ꯃꯌꯥꯝꯕꯅ ꯀꯟꯅ ꯍꯣꯠꯅꯍꯜꯂꯒ ꯃꯁꯤ ꯅꯪ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯅꯪ ꯃꯥꯏ ꯄꯥꯛꯅꯕ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯨꯈꯣꯏ ꯊꯕꯛ ꯑꯗꯨ ꯌꯥꯎꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯛꯀꯤꯗꯃꯛꯇ ꯂꯨꯄꯥ 50,000 ꯄꯤꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯌꯥꯝꯂꯦ ꯍꯥꯏꯅꯩ ꯃꯈꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯗ ꯄꯩꯁꯥ ꯑꯗꯨ ꯄꯤꯈ꯭ꯔꯒ ꯊꯕꯛ ꯑꯗꯨ ꯅꯝꯗꯅ ꯂꯨꯈꯣꯏ ꯇꯧꯍꯟꯈꯤ ꯂꯨꯈꯣꯏꯅ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯔꯥꯅꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯨꯈꯣꯏꯁꯦ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦꯒ ꯍꯥꯏꯅ ꯍꯥꯟꯅꯗꯤ ꯈꯔ ꯄꯥꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯐꯪꯂꯦ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯅꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯨꯈꯣꯏ ꯌꯥꯈ꯭ꯔꯦ ꯂꯨꯈꯣꯏꯒꯤ ꯂꯩꯔꯝꯕ ꯅꯨꯄꯤ ꯆꯦꯜꯂꯝꯕꯒꯤ ꯃꯤꯡꯊꯣꯟ ꯃꯥꯒꯤ ꯃꯥꯛ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯥꯅꯤ ꯂꯨꯍꯣꯡꯅꯕ ꯅꯝꯗꯅ ꯁꯤꯟꯈꯤ ꯂꯨꯈꯣꯏ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯊꯕꯛ ꯇꯧꯔꯕꯁꯨ ꯊꯕꯛ ꯀꯥꯗꯨꯅ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯉꯝꯍꯩꯔꯣꯏ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯍꯩꯔꯣꯏ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯌꯥꯈꯤꯗꯦ ꯂꯨꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯦꯕꯤ ꯁꯅꯥ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯍꯥꯛꯅ ꯅꯣꯡꯃ ꯂꯣꯟꯅ ꯀꯦꯕꯤ ꯁꯅꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯠꯈꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯌꯥꯝꯕꯅ ꯈꯪꯉꯤ ꯕꯤꯃꯣꯜꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯪꯉꯤ ꯂꯨꯈꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯥꯆꯧ ꯑꯩ ꯉꯁꯤꯗꯤ ꯃꯥꯕꯨ ꯎꯅꯒꯦ ꯈꯜꯂꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯎꯅꯒꯦ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯌꯥꯝꯕ ꯕꯤꯃꯣꯜꯅ ꯄꯩꯁꯥ ꯄꯤꯅꯗꯨꯅ ꯋꯥ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯅꯪꯅ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯑꯕꯗꯤ ꯀꯝꯗꯧꯕ ꯂꯨꯈꯣꯏꯅ ꯇꯥꯆꯧ ꯌꯥꯅꯤ ꯑꯩ ꯂꯣꯟꯅ ꯆꯠꯀꯗꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯂꯣꯟꯅ ꯀꯧꯊꯣꯛꯍꯜꯂꯛꯀꯦ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯇꯥꯆꯧ
ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯇꯥꯆꯧ ꯑꯩ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗ ꯃꯥꯅ ꯍꯥꯏꯖꯔꯝꯂꯒ ꯂꯣꯟꯅ ꯆꯠꯈꯤ ꯕꯤꯃꯣꯜ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯃꯥꯁꯨ ꯌꯦꯡꯕ ꯉꯝꯕ ꯅꯠꯇꯦ ꯆꯠꯂꯣ ꯆꯠꯂꯣ ꯊꯨꯅ ꯂꯥꯛꯑꯣ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯍꯪꯂꯕꯁꯨ ꯑꯩ ꯊꯣꯛꯄ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯤꯃꯣꯜ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯀꯞꯂꯤ ꯑꯁꯣꯝꯗꯗꯤ ꯂꯨꯈꯣꯏ ꯂꯥꯛꯈ꯭ꯔꯦ ꯂꯨꯈꯣꯏ ꯂꯥꯛꯂꯒ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝ ꯑꯃꯗ ꯃꯥ ꯆꯪꯉꯤ ꯃꯃꯥꯟꯅꯕꯤꯅ ꯀꯔꯤꯅꯣ ꯇꯥ ꯂꯨꯈꯣꯏ ꯌꯥꯝ ꯊꯥꯖꯗꯅ ꯉꯁꯤ ꯂꯥꯛꯏꯁꯤꯕꯣ ꯃꯃꯥꯟꯅꯕꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤ ꯂꯨꯈꯣꯏꯅ ꯏꯃꯥ ꯑꯩ ꯀꯤꯕꯤ ꯁꯅꯥꯗꯨ ꯎꯅꯤꯡꯉꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯗꯨ ꯃꯃꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯏꯕꯨꯡꯉꯣ ꯃꯗꯨ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤꯗꯤ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯀꯥꯏꯍꯧꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯏꯔꯥꯡ ꯊꯣꯔꯛꯀꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯇꯥꯒꯅꯤ ꯅꯪ ꯆꯠꯂꯣ ꯅꯪ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯇꯥꯜꯂꯤ ꯂꯨꯈꯣꯏꯅ ꯌꯥꯗꯦ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ ꯀꯣꯟꯅ ꯊꯪꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯤ ꯇꯥ ꯂꯨꯈꯣꯏ ꯅꯪꯒꯤꯅ ꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯅꯤꯡꯗꯕꯒꯤꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯈꯪꯗꯕꯒꯤꯅꯤ ꯀꯦꯕꯤ ꯁꯅꯥꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯄꯥꯟꯂꯣꯝꯗ ꯂꯩꯈ꯭ꯔꯕꯅꯤ ꯉꯔꯥꯡ ꯆꯠꯈ꯭ꯔꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯂꯨꯈꯣꯏꯅ ꯐꯥꯒꯤ ꯇꯧꯒꯅꯨ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯤꯒꯅꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯑꯣ ꯑꯩ ꯂꯥꯛꯏ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯤ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯦ ꯑꯁꯦꯡꯕꯅꯤ ꯅꯪ ꯊꯥꯖꯗ꯭ꯔꯒ ꯍꯌꯦꯡꯅ ꯆꯠꯂꯨ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗꯣ ꯑꯩ ꯇꯥꯛꯀꯦ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯀꯦꯕꯤ ꯁꯅꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯎꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯏ ꯂꯨꯈꯣꯏ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕꯗ ꯍꯣꯏ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ ꯑꯩ ꯌꯧꯔꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯨꯈꯣꯏ ꯃꯌꯨꯝ ꯇꯝꯃ ꯂꯥꯛꯈꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯌꯥꯝꯕ ꯕꯤꯃꯣꯜꯅ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯨꯈꯣꯏ ꯀꯞꯂꯒ ꯇꯥꯆꯧ ꯃꯥꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯂꯩꯐꯝꯁꯨ ꯑꯩ ꯈꯪꯂꯦ ꯑꯩ ꯍꯌꯦꯡ ꯆꯠꯂꯨꯒꯦ ꯇꯥꯆꯧꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯌꯦꯡ ꯏꯕꯥꯅꯤ ꯂꯥꯏꯟꯗ ꯑꯃꯨꯛ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯕꯤꯃꯣꯜꯅ ꯍꯣꯏ ꯆꯠꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝꯕꯅ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯔꯒ ꯉꯁꯤꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯀꯦꯕꯤ ꯁꯅꯥꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝ ꯇꯝꯅ ꯃꯈꯣꯏ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯕꯗ ꯀꯦꯕꯤ ꯁꯅꯥꯈꯣꯏ ꯃꯅꯦ ꯑꯩꯈꯣꯏ ꯃꯥꯃꯈꯣꯏꯒꯤ ꯃꯤꯡ ꯑꯁꯤ ꯍꯪꯂꯒ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯌꯧꯔꯛꯏ ꯀꯣꯟꯊꯣꯡ ꯑꯁꯤ ꯌꯧꯔꯕꯗ ꯃꯈꯣꯏꯗꯤ ꯀꯔꯝꯅ ꯆꯪꯉꯨꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡ ꯑꯃꯈꯛ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜꯅ ꯈꯥꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯛꯏ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯂꯩꯔꯝꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯂꯩꯕ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯊꯣꯡꯒꯥꯜꯗ ꯃꯤ ꯑꯃ ꯉꯥꯏꯍꯧꯔꯤ ꯉꯥꯏꯍꯥꯛꯀ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯨ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯁꯦ ꯑꯁꯤ ꯄꯩꯁꯥꯁꯤ ꯄꯥꯏꯁꯤꯜꯂꯣ ꯑꯆꯥꯄꯣꯠꯁꯨ ꯂꯩꯕꯤꯔꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯤꯕꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯍꯔꯥꯎꯕꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯈꯤ ꯀꯔꯤ ꯌꯦꯡꯗꯨꯅ ꯅꯠꯇ ꯁꯥ ꯇꯧꯁꯤꯟꯅꯔꯒ ꯑꯉꯥꯡ ꯑꯁꯤꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯉꯤ ꯌꯨꯝꯒꯤ ꯃꯤ ꯑꯇꯩꯁꯤꯡ ꯂꯩꯕ ꯎꯗꯦ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯤ ꯏꯃꯨꯡ ꯆꯪꯕ ꯃꯇꯝꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯦꯕꯤ ꯁꯅꯥ ꯂꯩꯔꯝꯃꯤ ꯂꯩꯔꯝꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯄꯥꯎ ꯄꯤꯔꯦ ꯊꯣꯡꯒꯥꯜꯗ ꯃꯤ ꯑꯃ ꯉꯥꯏꯍꯧꯔꯤ ꯅꯪꯕꯨ ꯉꯥꯏꯍꯥꯛꯀ ꯊꯣꯔꯛꯎ ꯍꯥꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯀꯦꯕꯤ ꯁꯅꯥꯁꯨ ꯃꯤ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕꯁꯤꯗ ꯀꯅꯥꯅꯣ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛ ꯊꯣꯔꯛꯏ ꯀꯣꯟꯊꯣꯡ ꯃꯌꯥ ꯍꯦꯛ ꯌꯧꯔꯕꯗ ꯎꯔꯔꯦ ꯕꯤꯃꯣꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯨꯈꯣꯏ ꯀꯦꯕꯤ ꯁꯅꯥ ꯈꯪꯍꯧꯗꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ ꯂꯨꯈꯣꯏꯁꯨ ꯀꯦꯕꯤ ꯁꯅꯥꯕꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯃꯍꯥꯛꯁꯨ ꯀꯞꯄꯤ ꯀꯦꯕꯤ ꯁꯅꯥꯗꯤ ꯂꯨꯈꯣꯏꯕꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕꯅꯤ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯗꯨꯅ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗꯅꯣ ꯂꯣꯠꯂꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯦꯕꯤ ꯁꯅꯥꯅ ꯈꯟꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯀꯥꯏ ꯀꯌꯥ ꯑꯃ ꯇꯧꯅꯈꯤꯕ ꯇꯣꯉꯥ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯅꯈꯤꯕꯗ ꯑꯍꯜ ꯑꯅꯤ ꯑꯁꯤꯅ ꯁꯥꯎꯅꯈꯤꯕꯁꯦ ꯀꯦꯕꯤ ꯁꯅꯥꯅꯁꯨ ꯂꯨꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯀꯦꯕꯤ ꯁꯅꯥ ꯂꯨꯈꯣꯏꯕꯨ ꯎꯕꯗ ꯀꯞꯂꯕꯁꯨ ꯑꯁꯥꯎꯕꯗꯨ ꯑꯃꯨꯛ ꯂꯥꯛꯄꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝ ꯇꯝꯅ ꯆꯪꯒꯦ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯂꯨꯈꯣꯏꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯀꯦꯕꯤ ꯁꯅꯥ ꯂꯦꯞꯄꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯀꯔꯤ ꯑꯃ ꯍꯥꯏꯒꯗꯕ ꯂꯩꯔꯤꯒꯦ ꯍꯥꯏꯗꯨꯅ ꯀꯦꯕꯤ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯂꯨꯈꯣꯏꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯔꯤꯕ ꯄꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯇꯁꯦꯡꯅ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯅꯪꯗꯤ ꯀꯔꯤꯃꯇ ꯈꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯦꯕꯤ ꯁꯅꯥꯅ
ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯦ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪ ꯂꯥꯛꯂꯤꯁꯤ ꯃꯇꯝ ꯈꯔ ꯊꯦꯡꯂꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯌꯥꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯂꯨꯈꯣꯏꯅ ꯅꯠꯇꯦ ꯅꯪꯁꯨ ꯌꯥꯈꯤꯕꯗꯒꯤ ꯊꯧꯗꯣꯛꯁꯤ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯩꯁꯥ ꯊꯣꯛꯂꯦ ꯑꯩ ꯊꯕꯛꯁꯨ ꯐꯪꯂꯦ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯉꯁꯤ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯁꯤ ꯀꯦꯕꯤ ꯁꯅꯥꯅ ꯌꯥꯗꯦ ꯆꯦ ꯏꯅꯗ꯭ꯔꯤꯉꯩ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯉꯁꯤꯒꯤ ꯊꯧꯅꯥꯁꯤ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯒꯗꯕ ꯅꯪꯗꯤ ꯄꯥꯡꯗꯕꯅꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯀꯤꯗꯨꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯎꯅꯤꯡꯗꯦ ꯃꯥ ꯃꯈꯣꯏ ꯏꯅꯦ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯎꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯐꯨꯕꯤꯒꯅꯤ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯄꯥꯝꯕ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯧ ꯈꯨꯆꯥꯕꯤ ꯊꯤꯌꯨ ꯍꯥꯏꯌꯨ ꯑꯩꯒꯨꯝꯕꯒꯗꯤ ꯂꯝꯕꯥ ꯄꯥꯒꯦ ꯈꯟꯒꯅꯨ ꯅꯪꯒꯤ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝ ꯈꯟꯗꯦ ꯑꯩ ꯊꯕꯛꯇ ꯉꯥꯎꯕ ꯅꯨꯄꯤ ꯅꯠꯇꯦ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯎꯅꯤꯡꯗꯦ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯒ ꯀꯦꯕꯤꯁꯅꯥ ꯆꯪꯈꯤ ꯂꯨꯈꯣꯏ ꯀꯔꯤ ꯇꯧꯅꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯁꯤꯅ ꯂꯨꯈꯣꯏ ꯑꯃꯨꯛꯀꯁꯨ ꯀꯞꯄꯤ ꯃꯌꯥꯝꯅ ꯊꯦꯝꯃꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯣ ꯃꯥꯅ ꯍꯥꯏꯕꯗ ꯑꯆꯨꯝꯕ ꯌꯥꯝꯅ ꯌꯥꯎꯏ ꯏꯔꯥꯡ ꯑꯁꯤ ꯌꯧꯈ꯭ꯔꯕꯅꯤ ꯆꯦ ꯏꯅꯈ꯭ꯔꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯛꯑꯣ ꯂꯨꯈꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯕꯤꯃꯣꯜꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯦꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯈꯤ ꯑꯁꯨꯝꯅ ꯂꯨꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯈꯟꯖꯔꯝꯕ ꯅꯤꯡꯖꯔꯝꯕ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ ꯑꯗꯨꯉꯩꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯅꯤꯡꯁꯤꯡ ꯑꯗꯨꯝ ꯆꯤꯟꯇꯥ ꯄꯨꯔꯒ ꯂꯩꯈꯤ ꯃꯌꯥꯝꯕ ꯕꯤꯃꯣꯜ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯅꯨꯄꯤ ꯀꯣꯏꯈꯤꯗꯦ ꯅꯨꯄꯤ ꯊꯤꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯇꯟꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯂꯨꯈꯣꯏ ꯑꯇꯣꯞꯄ ꯅꯨꯄꯤꯁꯨ ꯀꯣꯏꯗꯦ ꯑꯁꯣꯝꯗꯗꯤ ꯃꯃꯥꯅ ꯂꯨꯈꯣꯏꯅ ꯇꯨꯏꯁꯟ ꯈꯔ ꯇꯧꯕꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯋꯥꯔꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯅꯔꯛꯂꯦ ꯂꯨꯈꯣꯏꯅꯗꯤ ꯁꯨꯡꯌꯥ ꯌꯥꯈꯤꯗꯕꯅꯤ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯤ ꯆꯦꯜꯂꯣꯏ ꯑꯩꯅ ꯀꯣꯏꯖꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯃꯥꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯑꯉꯛꯄꯅꯤ ꯃꯃꯥ ꯈꯣꯏꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯅꯔꯒ ꯉꯁꯤꯗꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯥꯅꯤ ꯇꯝꯅ ꯆꯦꯜꯍꯟꯈꯤ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤ ꯑꯃꯗꯤ ꯂꯨꯈꯣꯏ ꯑꯁꯤ ꯂꯨꯍꯣꯡꯕ ꯇꯥꯔꯔꯦ ꯂꯨꯈꯣꯏ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯁꯣꯝꯗꯁꯨ ꯀꯦꯕꯤꯁꯅꯥ ꯇꯥꯈꯤ ꯀꯦꯕꯤꯁꯅꯥ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ ꯂꯥꯏꯕꯛꯀ ꯇꯝꯗꯕꯅꯤ ꯅꯨꯄꯥ ꯑꯣꯏꯔꯒ ꯅꯨꯄꯥꯁꯨ ꯊꯣꯛꯇꯕ ꯍꯣꯃꯣꯒꯨꯝꯅ ꯍꯤꯡꯕ ꯅꯨꯄꯤꯗꯧꯅ ꯊꯧꯅꯥ ꯆꯦꯟꯕ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯦꯕꯤꯁꯅꯥꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯨꯈꯣꯏꯕꯨ ꯁꯥꯞ ꯇꯧꯈꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯥꯅꯤꯗꯤ ꯂꯨꯍꯣꯡꯂꯦ ꯂꯨꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯄꯨꯈꯤꯕ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕꯗꯨꯅ ꯃꯥꯅ ꯋꯥꯁꯛꯄ ꯑꯃꯈꯛ ꯂꯩꯈꯤ ꯏꯃꯥ ꯅꯍꯥꯛꯅ ꯄꯥꯝꯖꯈꯤꯕ ꯅꯃꯧ ꯅꯨꯄꯤꯅꯤ ꯅꯍꯥꯛꯅ ꯅꯈꯨꯠ ꯆꯥꯅꯕ ꯋꯥꯔꯛꯑꯣ ꯑꯩꯍꯥꯛꯇꯤ ꯎꯗꯒꯤ ꯇꯥꯔꯛꯄ ꯇꯤꯜ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯇꯨꯃꯤꯟꯅ ꯍꯤꯡꯂꯒꯦ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗ ꯑꯩ ꯋꯥ ꯀꯔꯤꯃꯇ ꯉꯥꯡꯂꯣꯏ ꯃꯥꯅ ꯑꯐꯕ ꯇꯧꯔꯦ ꯐꯠꯇꯕ ꯇꯧꯔꯦ ꯑꯩꯅ ꯀꯔꯤꯃꯇ ꯍꯥꯏꯒꯗꯕ ꯂꯩꯇꯦ ꯅꯪꯅ ꯄꯨꯟꯅ ꯁꯤꯜꯂꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯍꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯡꯉꯝꯗꯕꯗꯨꯅ ꯃꯥꯅ ꯋꯥꯁꯛꯆꯈꯤ ꯋꯥꯁꯛ ꯑꯁꯤꯃꯛ ꯃꯥꯅ ꯉꯥꯛꯅꯕ ꯇꯧꯈꯤ ꯂꯨꯍꯣꯡꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯃꯆꯥ ꯌꯥꯎꯈꯤꯗꯦ ꯑꯍꯥꯟꯕꯒꯤ ꯃꯇꯝ ꯈꯔꯗꯤ ꯂꯨꯈꯣꯏ ꯂꯝ ꯂꯥꯞꯅ ꯃꯥꯒꯤ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡ ꯑꯁꯤ ꯇꯥꯈꯤ ꯑꯁꯣꯝꯗꯁꯨ ꯄꯥꯝꯖꯕ ꯃꯃꯧ ꯅꯨꯄꯤ ꯐꯪꯕꯗ ꯃꯃꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯤ ꯃꯇꯝ ꯈꯔ ꯈꯛꯇꯤ ꯑꯣꯏꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯃꯅꯤ ꯃꯃꯧ ꯌꯥꯝꯅ ꯆꯥꯅꯩ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯀꯨꯏꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯔꯥꯅꯤꯒꯤ ꯃꯆꯤꯟ ꯈꯨꯠꯀꯜ ꯑꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯆꯤꯟ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗ ꯔꯥꯅꯤꯁꯤ ꯑꯗꯨꯝ ꯃꯁꯤꯡ ꯊꯥꯅꯩ ꯃꯇꯩꯗ ꯀꯔꯤ ꯕꯦꯕꯥꯔ ꯎꯠꯀꯅꯤ ꯀꯔꯤ ꯊꯛꯁꯤ ꯈꯥꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯃꯅꯦꯝꯕꯣꯛꯇꯁꯨ ꯍꯦꯛꯇ ꯄꯥꯈꯣꯜ ꯁꯤꯕ ꯉꯝꯃꯤ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕꯁꯨ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯤ ꯃꯔꯧ ꯌꯥꯝꯅ ꯂꯩꯈꯠꯂꯛꯄꯤ ꯂꯤꯆꯠ ꯊꯤꯒꯠꯂꯛꯄꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈꯠꯂꯛꯏ ꯉꯁꯤꯗꯤ ꯔꯥꯅꯤ ꯃꯆꯥ ꯌꯥꯎꯔꯦ ꯃꯆꯥ ꯌꯥꯎꯔꯛꯄꯗꯒꯤꯅꯤ ꯍꯦꯜꯂꯤ ꯃꯥꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯇꯧꯕ ꯉꯝꯃꯁꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯉꯥꯡ ꯑꯁꯤ ꯃꯥꯅ ꯁꯦꯟꯅꯗꯦ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨꯗ ꯑꯗꯨꯝ ꯁꯦꯟꯅꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯑꯉꯥꯡ ꯑꯁꯤꯅ ꯐꯃꯨꯡꯗꯒꯤ ꯀꯥꯞꯈꯠꯂꯛꯄ ꯌꯥꯎꯔꯕꯗꯤ ꯔꯥꯅꯤ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏꯗꯕꯅꯤ ꯇꯧꯔꯤꯁꯦ ꯆꯥꯒꯗꯕꯒꯤ ꯉꯥꯛꯇꯅꯤ ꯏꯇꯩꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯌꯥ ꯑꯁꯤ ꯂꯥꯎꯅ ꯀꯥꯔꯒ ꯆꯥꯒꯗꯕꯒꯤꯅꯤ ꯃꯈꯣꯏ ꯂꯩꯔꯤꯁꯦ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯑꯉꯥꯡ ꯀꯞꯂꯤꯗꯨ ꯇꯥꯗꯕ꯭ꯔꯥ ꯑꯉꯥꯡꯗꯨ ꯉꯥꯏꯍꯥꯛꯇ ꯄꯝꯕ ꯀꯩꯗꯧꯒꯦꯕ ꯀꯗꯥꯏ ꯂꯩꯕꯅꯣ ꯅꯪꯕꯣ ꯋꯥꯁꯦ ꯀꯔꯝꯅ ꯉꯥꯡꯒꯅꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕꯁꯤ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯉꯤ
ꯃꯃꯥꯗꯨꯁꯨ ꯑꯣ ꯑꯩ ꯁꯣꯝꯗ ꯂꯩ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯄꯝꯃꯤ ꯔꯥꯅꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯈ꯭ꯔꯕꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯊꯪ ꯏꯁꯧ ꯂꯥꯡꯂꯒ ꯂꯩ ꯃꯃꯥꯅ ꯌꯥꯔꯦ ꯀꯩꯗꯧꯔꯦ ꯉꯥꯏꯍꯥꯛꯀ ꯇꯣꯛꯑꯣ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯃꯤꯅ ꯇꯥꯔꯒ ꯐꯖꯔꯣꯏꯅꯦ ꯀꯔꯤ ꯐꯖꯗꯕ ꯌꯦꯡꯉꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯌꯥꯝ ꯑꯁꯦ ꯍꯣꯠꯅꯅꯤꯡꯕ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯅ ꯄꯣꯟꯅ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯂꯗꯤ ꯐꯩꯗꯅ ꯃꯃꯥꯅ ꯑꯩꯈꯣꯏꯁꯨ ꯄꯥꯡꯉꯤꯁꯤꯗꯤ ꯑꯗꯨ ꯆꯤꯟꯗꯨ ꯀꯟꯅ ꯉꯥꯡꯗꯕꯤꯗ ꯈꯔ ꯇꯞꯅ ꯏꯪꯅ ꯐꯖꯔ ꯍꯥꯏꯅꯕ ꯌꯥꯕꯁꯤꯕꯨ ꯅꯇꯩ ꯑꯃꯁꯨ ꯂꯩꯔꯤ ꯅꯪꯒꯤ ꯕꯥꯖꯤꯁꯨ ꯂꯩꯔꯤ ꯏꯁ ꯏꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯆꯤꯟ ꯀꯟꯈ꯭ꯔꯦꯗ ꯀꯔꯤ ꯑꯩꯕꯨ ꯆꯤꯟ ꯀꯜꯂꯗꯤ ꯀꯔꯤ ꯑꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯩꯅ ꯋꯥꯕꯁꯤꯗ ꯄꯥꯝꯃꯤꯁꯦ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯁꯅꯨ ꯌꯨꯝ ꯑꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯌꯨꯝ ꯄꯥꯟꯕ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯒ ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯉꯤ ꯑꯗꯨꯒ ꯐꯤꯔꯨꯡ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥ ꯇꯝꯕ ꯆꯪꯈꯤ ꯃꯅꯦꯝꯕꯣꯛꯅ ꯏꯁ ꯑꯩꯒꯤ ꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ ꯕꯤꯃꯣꯜ ꯇꯧꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯖꯕ ꯀꯌꯥꯁꯤꯁꯨ ꯈꯪꯉꯤ ꯕꯤꯃꯣꯜꯁꯨ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕ ꯌꯨꯝ ꯑꯁꯤꯗ ꯁꯧꯁꯥ ꯇꯧꯕꯁꯤꯗ ꯕꯤꯃꯣꯜꯁꯦ ꯉꯥꯏꯍꯥꯛꯇꯤ ꯌꯨꯝꯗ ꯄꯣꯊꯥꯕ ꯉꯝꯗꯦ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯔꯛꯏ ꯃꯥꯒꯤꯗꯤ ꯊꯕꯛ ꯁꯨꯕ ꯍꯣꯠꯅꯕ ꯃꯍꯥꯛꯇꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯇꯝꯍꯧꯗꯦ ꯊꯕꯛꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯟꯖꯔꯤꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯊꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯗꯕ ꯃꯈꯩ ꯀꯅꯥꯒꯤꯗꯃꯛꯇ ꯇꯨꯡꯁꯤꯜꯂꯤꯕꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏ ꯃꯥꯒꯤ ꯊꯕꯛꯀꯤ ꯁꯨꯇꯤ ꯑꯗꯣ ꯑꯃꯨꯛ ꯊꯣꯔꯛꯏ ꯁꯨꯇꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯅꯦꯍꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯈꯔ ꯍꯥꯏꯅꯩ ꯌꯨꯝ ꯑꯁꯤꯗꯁꯨ ꯃꯇꯩ ꯑꯃ ꯂꯩ ꯑꯗꯨ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤꯃꯠꯇ ꯕꯦꯕꯥꯔ ꯊꯛꯁꯤ ꯈꯥꯁꯤ ꯊꯝꯗꯦ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯍꯥꯏ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯅꯤ ꯂꯨꯈꯣꯏꯅ ꯉꯥꯏꯔꯛꯄ ꯂꯨꯈꯣꯏꯅ ꯏꯃꯥꯅ ꯄꯥꯝꯖꯅ ꯊꯤꯈꯤꯕ ꯅꯕꯨ ꯅꯨꯄꯤꯅꯤ ꯏꯃꯥꯅ ꯅꯈꯨꯠ ꯆꯥꯅ ꯄꯣꯔꯛꯄꯤꯌꯨ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯉꯥꯡꯒꯤ ꯋꯥꯅꯤ ꯏꯃꯥꯅ ꯄꯥꯝꯕ ꯅꯃꯧ ꯅꯨꯄꯤꯅꯤꯅ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯌꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯃꯥꯁꯤ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯅꯔꯒ ꯌꯦꯡꯒꯦ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯤ ꯆꯪꯈꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯕꯤ ꯔꯥꯅꯤ ꯑꯁꯦꯡꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯅꯠꯇꯅ ꯌꯨꯝꯒꯤ ꯃꯤ ꯐꯥꯎꯕ ꯃꯥꯒꯤ ꯁꯥꯔꯩ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯂꯨꯈꯣꯏꯁꯨ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯣꯏꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯆꯩꯕ ꯊꯥꯡꯕ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯕꯤꯃꯣꯜꯁꯨ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯏꯀꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯊꯕꯛꯁꯨ ꯐꯝꯗꯨꯅ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯁꯤ ꯂꯩꯅꯤꯡꯗꯦ ꯑꯗꯨꯒ ꯂꯨꯈꯣꯏꯁꯨ ꯃꯇꯝ ꯈꯔꯗꯅꯤ ꯂꯩꯔꯝꯕ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯑꯁꯤꯅ ꯂꯥꯞꯅ ꯇꯥꯕꯗꯒꯤ ꯆꯤꯡꯅ ꯃꯥꯅ ꯇꯥꯕꯁꯤꯅ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯑꯁꯣꯝꯗ ꯂꯨꯈꯣꯏ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯆꯤꯟ ꯀꯜꯂꯕꯁꯨ ꯀꯌꯥ ꯀꯟꯅ ꯊꯧꯗꯦ ꯂꯨꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤ ꯃꯥꯒꯤ ꯂꯥꯜ ꯑꯁꯤꯗ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯈꯥꯡꯕꯗꯤ ꯌꯥꯝꯅ ꯋꯥꯏ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯄꯨꯡꯀꯛ ꯆꯥꯔꯛꯂꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯣꯡꯃꯗꯤ ꯕꯤꯃꯣꯜꯅ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯈꯤꯕꯁꯤ ꯃꯈꯣꯏꯅ ꯀꯧꯏ ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯣꯅꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤ ꯕꯤꯃꯣꯜ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯩ ꯄꯩꯁꯥ ꯇꯥꯜꯂꯤ ꯊꯤꯔꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯇꯟꯕꯗꯒꯤ ꯕꯤꯃꯣꯜ ꯑꯗꯨꯝ ꯆꯠꯈꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯏꯔꯥꯡ ꯍꯧꯔꯔꯦ ꯂꯥꯜ ꯍꯧꯔꯔꯦ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯜ ꯑꯁꯤ ꯄꯪꯊꯤꯗ ꯊꯤꯕ ꯃꯥꯅ ꯋꯥ ꯉꯥꯡꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯉꯥꯡ ꯑꯁꯤꯗꯁꯨ ꯈꯔ ꯆꯨꯏ ꯃꯁꯤꯃꯛꯅ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨꯅ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯅ ꯈꯨꯝꯂꯛꯄ ꯅꯪ ꯃꯥ ꯁꯤꯖꯤꯟꯅꯕ ꯇꯧꯅꯤꯒ ꯇꯧꯔꯦꯒ ꯂꯧꯅꯤꯒ ꯂꯧꯔꯦꯒ ꯌꯥꯝꯅ ꯍꯥꯏ ꯃꯃꯥꯅꯗꯤ ꯇꯥꯛꯄꯤꯗ꯭ꯔꯕ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯁꯛꯇꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯛꯏ ꯃꯕꯣꯛꯅ ꯌꯥꯔꯣꯏꯌꯦ ꯃꯁꯨ ꯐꯥꯎꯕ ꯍꯦꯛ ꯐꯠꯇꯕ ꯅꯃꯥꯒꯤ ꯅꯇꯧ ꯂꯧꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗ ꯉꯥꯡꯂꯨꯕꯒ ꯇꯧꯕꯁꯦ ꯑꯉꯥꯡ ꯑꯁꯤꯅ ꯃꯃꯥꯗꯃꯛ ꯊꯣꯛ ꯇꯝꯒꯅꯤ ꯃꯃꯥꯁꯤꯅ ꯆꯠꯂꯛꯂꯒ ꯏꯃꯥꯅ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯂꯤ ꯀꯩꯒꯤꯅꯣ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯕꯒꯤ ꯈꯟꯅ ꯆꯩꯅꯕ ꯂꯥꯟꯖꯥꯎ ꯀꯌꯥ ꯑꯃꯁꯤ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯃꯃꯥ ꯑꯁꯤ ꯀꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯔꯤ ꯇꯝꯃꯤ ꯏꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯌꯥꯝ ꯁꯥꯊꯤꯗꯕ꯭ꯔꯥꯅꯦ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯤ ꯅꯈꯨꯠ ꯆꯥꯕ ꯅꯃꯧ ꯅꯨꯄꯤꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ
ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯥ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯨ ꯅꯪꯅ ꯄꯥꯝꯖꯕ ꯏꯅꯥ ꯈꯨꯟꯕ ꯅꯃꯧ ꯅꯨꯄꯤꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯥꯎꯕ ꯀꯔꯦꯝꯅꯔꯤ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯒ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯥ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯕꯣꯛꯅ ꯍꯟꯗꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯊꯤ ꯃꯒꯨꯝ ꯑꯣꯏꯅ ꯁꯦꯟꯅꯒ ꯂꯩꯔꯦ꯫ ꯑꯉꯛꯄꯅꯤ ꯇꯥꯏꯕꯪꯄꯥꯟ, ꯃꯁꯤꯗ ꯅꯠꯇꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯀꯨꯝꯍꯩꯁꯤꯡ꯫ ꯃꯅꯦꯝꯕꯣꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯗꯕ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯗꯤ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯉꯥꯡꯕ ꯋꯥꯉꯥꯡꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗ ꯉꯥꯡꯕꯗꯨ ꯉꯥꯏ꯫ ꯅꯨꯃꯤꯠꯇꯨ ꯀꯗꯥꯏ ꯌꯦꯡꯒꯦ ꯏꯃꯥꯕꯣ? ꯀꯗꯥꯏꯗ ꯌꯦꯡꯕꯅꯣꯕ? ꯊꯕꯛ ꯇꯧꯕꯅꯤ ꯍꯦꯞꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯆꯥꯏꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯉꯤ꯫ ꯃꯅꯦꯝꯕꯣꯛꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯡꯕꯗꯤ ꯈꯤꯇꯪ ꯈꯟꯊꯔ ꯉꯥꯡꯉꯨꯅꯦ, ꯑꯗꯨꯝꯅ ꯉꯥꯡꯉꯨꯅꯦ ꯍꯥꯏꯔꯤ꯫ ꯑꯣ, ꯑꯩꯅ ꯉꯥꯡꯕꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕ? ꯁꯟꯗꯣꯛꯑꯣ, ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯑꯣ, ꯑꯩꯁꯤ ꯐꯠꯇꯦ ꯍꯥꯏꯌꯨ꯫ ꯅꯈꯣꯏꯅ ꯇꯧꯕꯗ ꯍꯦꯞꯂꯤꯕ, ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯕꯗ ꯏꯆꯨ ꯇꯥꯗꯕꯗꯨꯗꯤ ꯅꯈꯣꯏ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯀꯗꯥꯏ ꯑꯉꯥꯡꯒꯗꯨ ꯄꯝꯕꯤꯅꯨ꯫ ꯑꯉꯥꯡ ꯑꯁꯤ ꯄꯥꯏꯔꯒ ꯆꯪꯈꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ꯫ ꯏꯁꯧ ꯂꯥꯡꯒꯦ ꯈꯜꯂꯒꯅ ꯄꯪꯂꯥꯡꯗ ꯂꯥꯡꯈꯤ꯫ ꯂꯤꯆꯠꯁꯨ ꯄꯪꯊꯤꯗ ꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯇꯣꯂꯣꯞ ꯐꯪꯂꯤꯕ ꯀꯩꯗꯧꯔꯤꯕꯁꯤꯁꯨ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇ ꯀꯔꯤꯃꯠꯇ ꯁꯤꯟꯅꯕ ꯅꯠꯇꯦ, ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ATM ꯊꯣꯛꯇ꯭ꯔꯤ꯫ ꯄꯩꯁꯥ ꯑꯣꯏꯅ ꯕꯟꯗꯟ ꯄꯨꯔꯒ ꯂꯥꯛꯄꯅꯤ꯫ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯂꯨꯄꯥ 5-10 ꯐꯥꯎꯕ ꯄꯥꯏꯁꯤꯜꯂꯨ ꯑꯁꯤꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯤꯕ ꯀꯧꯕ ꯂꯩꯇꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯄꯥꯜꯂꯤꯕ꯫ ꯕꯤꯃꯣꯜꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯗꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯌꯨꯝꯗ ꯂꯥꯛꯇ꯭ꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯕꯤꯃꯣꯜꯗꯤ ꯄꯥꯈꯪꯅꯤ꯫ ꯄꯥꯈꯪ ꯃꯥꯅ ꯊꯕꯛ ꯁꯨꯐꯝꯗ ꯁꯨꯝ ꯂꯩꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯉꯣꯟꯗ ꯆꯤꯊꯤ ꯊꯥꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯕꯗꯒꯤ ꯆꯤꯊꯤ ꯊꯥꯈꯤ꯫ ꯕꯤꯃꯣꯜꯁꯨ ꯆꯤꯊꯤ ꯄꯥꯎꯈꯨꯝ ꯐꯖꯅ ꯄꯤꯔꯛꯏ꯫ ꯄꯩꯁꯥꯁꯨ ꯈꯔ ꯊꯥꯕꯤꯔꯛꯏ ꯃꯃꯥ ꯃꯄꯥꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗꯗꯤ ꯃꯍꯥꯛꯁꯦ ꯂꯥꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯑꯁꯣꯝꯗꯗꯤ ꯃꯃꯧ ꯅꯨꯄꯤ ꯔꯥꯅꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯈꯣꯏꯒꯤ ꯆꯍꯤ 10 ꯁꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯆꯤꯟ ꯃꯌꯥ ꯀꯟꯗꯨꯅ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯊꯛꯁꯤ ꯈꯥꯁꯤ ꯀꯌꯥ ꯌꯥꯎꯗꯕꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯨꯈꯣꯏ ꯃꯍꯥꯛ ꯁꯨꯇꯤ ꯊꯣꯔꯛꯇꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯟ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯦ ꯕꯤꯃꯣꯜ ꯈꯣꯡꯂꯤꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯃꯣꯜꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯑꯦ꯫ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯌꯥꯗꯅꯤ꯫ ꯒꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯨꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯒꯥꯔꯤ ꯑꯃꯅ ꯈꯖꯤꯛꯇꯪ ꯈꯦꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯤ ꯇꯨꯔꯝꯃꯤ꯫ ꯇꯨꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜꯒꯤ ꯃꯄꯥꯕꯨꯡꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯃꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯂꯨꯔꯒ ꯍꯜꯂꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯈꯥꯝꯂꯒ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯕꯨꯕꯣꯛ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯤꯡꯈꯠꯄ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯂꯨꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯆꯤꯡꯈꯠꯂꯒ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯊꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯒꯤ ꯃꯈꯣꯡꯁꯨ ꯈꯔ ꯁꯣꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯧ ꯑꯁꯤꯗ ꯕꯤꯃꯣꯜꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ? ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯑꯁꯤ ꯑꯁꯨꯝꯅ ꯇꯨꯔꯒ ꯂꯩꯔ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯊꯨꯝꯂꯝꯂꯤꯕ ꯒꯥꯔꯤꯗꯨꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯆꯠꯈꯤ꯫ ꯄꯤꯛꯂꯤꯕ ꯏꯁꯨ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ? ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯕꯨꯕꯣꯛ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯍꯜꯁꯤ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯜꯁꯤꯡꯕꯨ ꯂꯨꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯍꯧꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏ꯫ ꯑꯩꯗꯤ ꯑꯍꯜꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯕꯨꯕꯣꯛ ꯂꯩꯌꯦ, ꯄꯨꯄꯨꯗꯤ ꯂꯩꯇꯦ꯫ ꯕꯨꯕꯣꯛꯇꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯡꯉꯣ꯫ ꯑꯩꯈꯣꯏ ꯃꯃꯥꯅ ꯕꯨꯕꯣꯛꯇ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯩꯈꯣꯏ ꯃꯃꯥꯅ ꯌꯥꯗꯕ ꯊꯕꯛꯁꯨ ꯑꯩꯅ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯣꯝꯗ ꯃꯃꯥ ꯂꯩꯔꯤꯕꯗꯣ ꯑꯉꯥꯡ ꯑꯁꯤꯅ ꯎꯔꯦ꯫ ꯍꯩꯃꯥ ꯇꯨ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯑꯥꯗ ꯂꯩꯔꯦ, ꯕꯨꯕꯣꯛꯁꯨ ꯌꯥꯎ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯀꯗꯥꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯈꯣꯏꯁꯤ ꯇꯨꯡꯑꯣꯜꯂꯒ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯇꯧꯕꯁꯤꯗ ꯃꯈꯣꯏꯅ ꯃꯁꯛ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯉꯥꯡ ꯑꯁꯤꯅ ꯂꯥꯛꯑꯣ ꯆꯪꯉꯨꯁꯦ, ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯉꯨꯁꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯍꯜ ꯑꯅꯤꯁꯤꯁꯨ ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗ ꯋꯥ ꯈꯔ ꯉꯥꯡꯕꯁꯦ ꯑꯗꯨꯝ ꯑꯍꯜ ꯑꯅꯤꯁꯨ ꯇꯥꯏ꯫ ꯏꯕꯦꯝꯃ ꯌꯥꯔꯦꯕ, ꯂꯩꯔꯅꯨꯕ, ꯅꯪꯅ ꯑꯩꯕꯨ ꯀꯦꯅꯕ ꯐꯖꯍꯟꯅꯕꯇ ꯍꯣꯠꯅꯩ꯫ ꯑꯩꯁꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ, ꯐꯖꯧꯁꯨ ꯌꯥꯔꯣꯏꯗꯕ ꯁꯤꯕꯣ꯫ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯏꯃꯥ ꯃꯁꯥ ꯅꯥꯟꯗꯕ ꯌꯥꯗꯕꯅꯤ,
ꯃꯤꯅ ꯂꯛꯅꯔꯤꯕ ꯁꯦ ꯑꯁꯤꯁꯨ ꯂꯩꯁꯤꯟꯁꯦꯕ ꯑꯁꯤꯁꯨ ꯃꯨꯛ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯕꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯤ ꯌꯥꯝꯅ ꯊꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯩ ꯃꯃꯥ ꯑꯁꯨꯝꯅ ꯀꯧꯏ ꯑꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯃꯃꯥꯁꯦ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯤꯆꯥꯟꯅꯔꯔꯦ ꯎꯔꯔꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯁꯤꯕꯨ ꯎꯕꯗ ꯑꯍꯜ ꯑꯅꯤꯁꯦ ꯃꯈꯣꯏꯒꯤ ꯃꯁꯥ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯑꯍꯜ ꯑꯅꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯑꯅꯤ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯨꯅ ꯃꯃꯥ ꯕꯨꯕꯣꯛꯁꯦ ꯂꯝꯕꯤ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗ ꯇꯨꯔꯤꯕ ꯒꯥꯔꯤ ꯑꯃꯅ ꯊꯦꯡꯉꯤꯕ ꯀꯔꯤꯝꯇ ꯌꯦꯡꯉꯝꯕ ꯅꯠꯇꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯅꯤ ꯃꯃꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯏꯅꯤ ꯑꯩꯅ ꯃꯃꯥꯁꯨ ꯂꯩꯕꯁꯤꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯄꯅꯤ ꯄꯨꯄꯨ ꯕꯨꯕꯣꯛ ꯑꯩꯈꯣꯏ ꯃꯃꯥꯅꯤ ꯇꯨ ꯑꯁꯤꯅ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯑꯍꯜ ꯑꯅꯤꯁꯦ ꯋꯥ ꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯉꯝꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯕꯗ ꯃꯈꯣꯏ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯇꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯨꯈꯣꯏꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤꯕꯤ ꯀꯦꯕꯤꯁꯅꯥꯅꯤ ꯀꯦꯕꯤꯁꯅꯥꯁꯨ ꯃꯤꯀꯨꯞ ꯑꯁꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯗꯦ ꯃꯁꯤꯗ ꯀꯦꯕꯤꯁꯅꯥꯒꯤ ꯃꯅꯦꯕꯨ ꯑꯗꯨꯅꯤ ꯏꯁꯨ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯌꯦꯡ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗꯁꯨ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯋꯥꯠꯂꯣꯏ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒ ꯏꯁꯨ ꯅꯨꯄꯥꯒꯁꯦ ꯐꯈ꯭ꯔ ꯆꯠꯂꯦ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯃꯥꯡꯅ ꯇꯨꯡꯅꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯁꯅꯥꯅꯤ ꯃꯥ ꯂꯩꯕꯒꯤ ꯑꯩꯅ ꯉꯁꯤ ꯄꯥꯡꯒꯜ ꯑꯁꯤ ꯀꯟꯕ ꯉꯝꯂꯤꯕꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯅꯤꯁꯤꯗꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯗ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ ꯀꯦꯕꯤꯁꯅꯥꯁꯨ ꯁꯛꯈꯪꯅꯗꯕ ꯃꯤ ꯑꯃꯗ ꯎꯠꯐꯝ ꯊꯣꯛꯄ ꯕꯦꯕꯥꯔ ꯑꯗꯣ ꯐꯖꯅ ꯎꯠꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯗꯨꯝ ꯆꯠꯈꯤ ꯑꯍꯜ ꯑꯅꯤꯁꯤꯗꯤ ꯂꯩꯍꯧꯏ ꯀꯦꯕꯤꯁꯅꯥꯅ ꯆꯠꯈꯤꯕ ꯃꯅꯦꯕꯨ ꯑꯗꯨꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯆꯠꯈꯤꯕ ꯅꯥꯀꯜ ꯑꯃꯗꯅ ꯃꯆꯥ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯕꯁꯤꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯍꯧꯔꯤ ꯃꯈꯣꯏꯒꯤ ꯄꯤ ꯈꯥꯝꯕ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕ ꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯉꯨꯅꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯎꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯌꯦꯡꯒꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯐꯠꯇꯦ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯐꯖꯕ ꯈꯣꯟꯖꯦꯜ ꯇꯥꯒꯗꯕ ꯅꯠꯇꯦ ꯀ꯭ꯋꯥꯛꯅ ꯌꯥꯛꯅ ꯈꯣꯡꯕ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯇꯥꯅꯤꯡꯗꯕ ꯈꯣꯟꯖꯦꯜꯗ ꯈꯣꯡꯂꯛꯄ ꯂꯥꯎ ꯊꯤꯟꯕ ꯀꯌꯥꯗꯣ ꯑꯩꯈꯣꯏꯅ ꯇꯥꯒꯗꯕꯅꯤ ꯂꯥꯛꯑꯣ ꯏꯆꯥꯅꯨꯄꯥ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯀꯦꯕꯤꯁꯅꯥꯒꯤ ꯕꯦꯕꯥꯔ ꯂꯩꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯊꯋꯥꯏ ꯆꯥꯜꯂꯕ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯗ ꯍꯦꯟꯅ ꯃꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯅꯕ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ ꯑꯃꯒ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝꯗ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯅꯕ ꯃꯁꯤꯗꯒꯤ ꯑꯊꯣꯏꯕ ꯀꯩꯁꯨꯝ ꯂꯩꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯦ ꯕꯤꯃꯣꯜꯒꯤ ꯂꯩꯐꯝ ꯑꯃꯨꯛ ꯊꯤꯔꯒ ꯂꯥꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯕꯤꯃꯣꯜꯒꯤ ꯃꯅꯥ ꯑꯁꯤ ꯌꯧꯔꯔꯦ ꯕꯤꯃꯣꯜꯒꯤ ꯃꯅꯥ ꯍꯦꯛ ꯌꯧꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛ ꯉꯛꯂꯤꯕ ꯕꯤꯃꯣꯜꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯀꯣꯏꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯁꯨꯇꯤ ꯊꯣꯔꯛꯄ ꯇꯟꯖꯥꯅꯤ ꯁꯨꯇꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯨꯈꯣꯏ ꯃꯌꯨꯝꯗ ꯆꯠꯇꯦ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯊꯨꯡꯉꯤ ꯀꯔꯤꯒꯤ ꯀ꯭ꯋꯥꯛ ꯃꯌꯥꯝꯒꯤ ꯂꯥꯡꯐꯝ ꯃꯌꯥꯝꯒꯤ ꯈꯣꯡꯐꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟ ꯀꯟꯕ ꯑꯃꯒꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯍꯥꯛꯁꯦ ꯂꯩꯕ ꯇꯟꯕꯗꯒꯤ ꯃꯥꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯊꯨꯡꯅꯕꯅꯤ ꯃꯌꯥꯝꯕꯕꯨꯗꯤ ꯃꯥꯅ ꯂꯥꯏ ꯅꯤꯡꯕꯒꯨꯝ ꯅꯤꯡꯖꯩ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄ ꯑꯃ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯕꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤꯗꯃꯛꯇ ꯐꯖꯅ ꯍꯣꯠꯅꯈꯤꯕꯁꯦ ꯂꯨꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯀꯥꯎꯗꯦ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯔꯣꯏ ꯆꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕꯁꯤꯅ ꯃꯥꯅ ꯉꯥꯡꯗꯕꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯐꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯨꯝꯂꯣꯝꯗ ꯃꯥꯅ ꯑꯁꯣꯝꯗ ꯂꯥꯛꯄꯗ ꯄꯨꯔꯛꯄ ꯇꯥꯔꯕꯁꯨ ꯃꯌꯥꯝꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯗꯨꯝ ꯈꯥꯏꯗꯣꯛꯇꯕ ꯂꯩꯇꯦ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯉꯛꯁꯨ ꯉꯛꯏ ꯑꯗꯨꯒ ꯀꯞꯄꯤ ꯂꯨꯈꯣꯏꯗ ꯃꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏ ꯂꯨꯈꯣꯏꯅ ꯈꯨꯝꯃꯤ ꯏꯃꯥ ꯅꯆꯥꯗꯤ ꯑꯁꯤꯕꯒ ꯄꯥꯈꯛ ꯑꯣꯏꯔꯕꯅꯤ ꯅꯆꯥꯗꯤ ꯇꯪꯈꯥꯏ ꯑꯃ ꯁꯤꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯁꯥꯗꯣꯡꯅꯤ ꯑꯩ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯑꯃꯇ ꯉꯥꯡꯂꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯐꯩ ꯈꯟꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯕ ꯑꯃ ꯊꯣꯛꯈꯤꯕꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯪꯅ ꯋꯥꯔꯧꯔꯤ ꯅꯠꯇ꯭ꯔꯥ ꯏꯃꯥꯁꯨ ꯃꯤꯅꯤ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯟꯊꯕ ꯉꯝꯂꯤꯕꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯃꯥꯏꯊꯤꯔꯦ ꯀꯦꯕꯤꯁꯅꯥꯗꯣ ꯉꯁꯤ ꯊꯦꯡꯅꯩ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯠ ꯄꯥꯡꯍꯟꯕꯤꯔꯝꯃꯤ
para ama tanbirami. Mahangna leiru yum khudimakti adum lairembi lakani. Nungaigani. Ingni chikna mara chikna panbi yum habadu oigani. Ekhoigi yumdi kadai. Yumgi laisu ngarom lagani. Yum aduda kanabu leningani. Masibaknani. Bimol yum thadokuna chatliba. Achik mafam thiriba. Aduga nahaksu yumda leiba tanbadagi mafam masida leiriba natra. Nangi imha pabung ekhoi nisu yumda leiba tanduna isa nupa bimol ki manakta leiga lakbani. Masira isa chaurukpagi ekhoi da nungaiba ningtamba habado. Masigi wase lukhoi karimata khumde. Tanja asida bimol hari. Ima pabung chunga sidi zaitheng du phanglaba natra. Masa chingbu mamani mapani ngamme haduna makhoigi aning ba amadi karimata khanthadana nakhoina tawruba nakhoina thangluba khongthang adugi mahipol nakhoida maidi du maisha phawruba natra. Lukhoigi maral karimata leite lukhoigi puksel thamoi aina loina khangi ima. Lukhoidi magi punsi ko ena nokpa harauba habadu kaukre. Mana noklibsidi mapan thongi ngi hakimi nongni sasinabani semani. Ima ahalsingi apamba aningmadu khak phangnabu honabada makhoigi masasingda phanghoriba saina makhoigi awabadudi madusu khara khangbiyo hainaba lei sitokhiba tin amukhana hanjinbi yadabani ngasi oiriba pungja matamase matungda amukhana lakadabusu leite haukraba matamda khakta ekhoina ningamdaba thawai chapa kaya ma pokpase masi poktanaba thabak tawba matamda wakhal khantharaga aina paamana karino angangsingna paamana karino habase munna kantharaga tawbana pai. Lukhoi ibani wa yamna tanare yamna khanare. Ekhoi su yumda lalagani ima pabung dabu kayam kuin warogani. Kibi sanado khullasit leibani. Ima pabung su uramlagani. Lekai na mina sunaribani. Makhoi ki imungi taksi khasi chana lonchat. Kalaktra. Makhoi ki mataw si uraga ekhoi thawai chaktra. Ekhoi ki yumda lediba lukhoi ki nupi. Imana matamamada thawai na khoidaja kibi namong nupini. Rani danati magi masa. Makhoi ki oiriba makhoi ki taksi kasi yaugdraba makhoi ki sana lonchat yaugdraba matawasi ubada. Ima pabung kari phauge. Ima pabungi matawasi bu kibadagi aisu lamu lopani. Ima aigisu namong nupi leye. Mafum masida ai namong nupi ma thiriga leirabani. Wado harakpada mama mapa anise ha Nangisho Bimolna lei akhoi puna lalagadabani. Matung tarakpadigidi lukhoi gi nupi rani angangsing ado amukhana taba nungaidabu wasu nganghallaroi. Adabu ima lukhoi gi thamoi sidi adamuk machet tana kaikhrabani habsi matangdi imana kaubiganu. Mana noklibasidi mapan thongi minokni. Asumna ningamdabu wa kaya si haina nakandagi lukhoi adum kapkhalai. Magi nupibu ngangloi khana ngangkhidabani angangna sima tawbadasu karimata hairoi khana haikidabani. Karigidama mama mapa anibu mana warokhiba nungaikidaba. Adubu yumgi ahal lamalni aikhoibu pokpiribani kayam kuina waroraruni. Asumna makhoi masen punna wari sanare bimolgi nauna thiribu nupidusu masak khangnare. Asum tawna makhoi punna hojikti yumda laknaba sem saki. Adabu wari asidadi warosinda nungaiba amukhana gyan taminabani. Adabu wari tabiribasingda haijaningmadi thawdok ama thoktingai matamda thawdok asi karino kamdawbuno habadu khantharaga ahal laman oiribasingnasu thabasi pangthokpibana henna phawra khalli. Mama mapa oibasingna makhoi gi apamadu thungnaba honaringai macha oibasingi thamoi kaikhiba kaya yauribani. Loina khanthakadabani. Ekhoina khanbu khudimak loina chumma nate. Lukhoi gi nauna thirakliba nupi se manembok na diyana pamjakhibani. Adabu mawu oiraba tungda mana loriba salol asida manembok amadi makubok khangam khidabani. Mi yamagi ikai khunaba thaksi kachi chana lonchat beba. Masidi paisan hekta leibi yaba nate. Ai lupa lising mapige ai lupa lag mapige. Ngasidi ai bebar khara yohanbiyu thaksi kachi khara lehanbiyu haiba yaba nate. Masidi mi dugu sumakha poli takpiba tambiba. Yumlomdagi ahal lamansingna loina birapaksu makha poli. Masak pajakraba nahakse nangona thaksi kasi yaudraba chana lonchat karimata khalakdraba nahaki phajaba arebani haiba kauno. Masini ngasigi wari asi tabiraga
ꯋꯥꯔꯤꯁꯤꯅ ꯃꯤꯌꯥꯝꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯀꯨꯝꯃꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ